government na kukiki mitang tangda na sumlay ragadi lahan na che sumloy loy ahum suba mari suba mga suba nupila na go ko agani hai bawahi che thamjaraga badada khwaramanda leiriba ima iben itilinaw dukanda na singba punamak thokana aikona protest tawjari madudi karigino haibada ngasi Delhi da center da parliament hamdori sitting lai masidai sida akoi dagi chatkiba MP oiro any mantri oiro hairiba bhadralok singh ado akoi gi leader akoi na khanjaba leader singh ado haugatna wangang bi yu manipur gi damakta thoiba asuk chauraba samasya war haina lawba yaraba asiguma samasya ase kuk nadabagi damakta wakhan puthokpiyu oin puthokpiyu discussion tawiyu loinana huji kanana terrorist no karambana terrorist natabano haibasu fajana khangdokpibam thoi kun ngai ba icha singu karigi damakta phagadabano state government na nga kadaba thabaktu ngamdadana icha singna nga pathuaga karigi icha singi phaba kuju khulai lokhatpa machi punama che mama oibi singi thamoi da yamna soi sungya ya janingde aduna aikoina hanna molok pagal loina na haijari madudi tho iba thaudok manipur bu thugai na basili ba central government ki policy ase manipur ki praja pikhaba ngang phawna loina khangabani Maramasina, Manipur da lariba tumit kang bhauna separate administration piba haiba che chungya yaroi thawai thar bathu thagani hana koi chap manana ngasi lepabani maramasina wakhan towiu hadana poi puthok piraga lana se athuba matamda loisanan biu natadana central government na kukiki mitang tangdana sumlai ragadi lana che sumloy loy ahum suba mari suba mga suba nupila na go ko agani